Imes Paudam Eng Tabi Simbu, Nomaitam Kazalna, Kurumjari. Ahanbada Marueba Pau Pizari. Sugunu Kandabaya, the high baggage of Saba Philip Miampuna Lomina Bagi Mifam Pang Tokre. No Magi Oiba Legal Awareness Program Ama Pang Tokre. Rasiagi Moscow that no may pangkap ta kapagi tawdok ta miyo cha matara mga secret. Loyan na kuntra ni Pansuba State Level Arm Wrestling amasung Para Wrestling Championship 2024 ngasidagi hokre. Makatawa pao. Kuki kutlay private singi makutagi sugunu kanse hairabadi sugunu praja miyang wikuta lay lengak na suhiram sida sugunu miyam da akhanaba thausil thaurang Tauraba Kaktada Sugunu Miyam Mahausagum Kondalitaba Ngamgani Haina Crisis Management Committee Sugunu na Fondorokli. Langi akan ba sa ting nang laba haujik su kari thokla gadage tambangam daba phibam amada yum thadok na duna lanjana rubadagi mayum da hanjana laba Sugunu gi Miyam amata oina Sugunu kandaba yadi haibagi chap saba fireb ama Miyam punna longmina bagi mifam amangasi Sugunu kaithal da pangthokre. Mifam maduda tungan basin phamda lairiba Mioy Singh SS Maniyai Wai inaw ahibam Lankesor amadi Laitonjam joina chungbanang akhanaba Mioy Singh oiduna pangthokiba miyamgi mifam aduda tungan ba wangang noi kayana tha taramate phajilakadawraba lan asina Sugunu praja miyamda haujik mayoknariba awaba sing amadi Sugunu lamdam kanaba hotnabada Sugunu miyamna lawgadaba firem singin matangda wangang noi singna wafam kayasu phangdoknaki mifam aduda Crisis Management Committee Sugunu gi wangang loi khaidem biziana hai haukiba chahi gi me kuntaret amadi chahi sigi February 13 dana Sugunu da koki khutlai paiba singna chayol ama chopna nongmai amadi bom gi akan ba landa chathaduna Sugunu gi praja miyam thawai hingnanaba haiduna yum thadokna duna lanjana khraba Sugunu gi praja sing atubada yum da hanjin biraklo koki singi nongmai amadi bom ki badagi aikhoi kari gi damak chenga dawri bano chenfam thokte ipa ipu haktak tagi khori nafam ta duna khundale ta duna layaklaba aikhoi gi lamdam Sugunu aikhoi thadoktu na chengumsi Sugunu gi praja pumna mak hambiraklo aikhoi puna lamina duna iramdam Sugunu mahausagum amuk hanan nongna laminasi bijana Haujikso lan luidri ima ibel kaya ningtham thagi inglaba hingda tumdana khun ngakdakiba haujikna kang marakta amuk khun ngakna ba hotnari masigi mathakta icha singna charana ma charaga ngasi fawba khun ngaktuna leidi lengakna su Sugunu miyamgi khanbiduna akhanaba thawrang na khoi pinaba yamna pendana thamoi sokna appeal tarwakli iramdam Sugunu do orin pio mateng bang pio khoi ya Sugunu hagdo ay simadang sarkar di may kayo Sugunu praja puna maki mahusil lagay ng kubang sangkaw sarkar di media kung dahil nizari at simadang tabyo asiyay kayo sindali ikaw ang tayay pala panimori ko ayay pala Lamyamba Irabot Memorial Integrated Trust Limited President so Oriba Amadi Transgender Social Activist Malem Thongamna Paliba Lengang Asina Lamdam Asida Thokliba Wathok Asi Luisinduna Tangdu Leitaba Mahausagi Punsida Hanjin Halu Haina Chara Hembagi Khongjang Sansilapa Ngarang Tha Ama Mapung Phakre Ngasin Nungthil Makhatana Nityapat Chuthekta Leiba BJP Manipur Pradesh ki Geta Chara Hembagi Khongjang Sangsinkre Khongjang adu Sangsinkiba Hek Haurakpaga Imphal PS ki team amana lokhatlaba matung Jenimsa layingnaba thamkhre Khongjang sangsinliba Malem Thongamna Pawmi Singda Hai State amadi Central Government anigi mafamda Manipur gi damak thamlamba asapumna mak loina mangkhre India lengakna Manipur miyam gi awaba kopigani haibasi thajabagi wangmada leikre maram asina Malem gi tongan ba mafam singda leiriba santibu pamjaba ichin inaw singi mateng lawragani amasung pamliba pandam asi phangdri fawba karigumba makhal amadagi treatment sing asidagi lawraroi Ayang na ngasi tholak liba si isa layeng biu haina tholak panate Manipur miyamgi awaba kokhalu haina tholak khibani aibu phadok phajin tawraga matam manghaliba state enga thamoi sokna nungaite ngasi aina lawriba firep asi ahongba leiroi aina makhata na chora hendaba government ge makhutta lei mipum khuding na BJP government ge mathakta pendabagi wakat mayam ama Laklibasi karigino munanay biu ay ngasi chora hembagi khongjang sangsin laklibasi isa itomda sijanaba thawrang panate hingbagi hak matpikhraba mioi ama oina hingbagi hak pibiu haijabani haiki ningsing bayai Manipurda mahausagom tangdu leitadaba fibam aduda hanjun hallu
लेताब फिबम अदुदा हंजुन हलु नहा सिंगी पुंसी कलु अमदि मणिपुर दा इंडिया की प्राइम मिनिस्टर लाउ हाइबा डिमांड सिंग तवरदुना टू रेस्टोर पीस एंड हार्मोनी इन मणिपुर हाइबा बैनर मखादा चाई असिगी हौखिबा फेब्रुवारी 22 दगी दिल्ली की तोंगान तोंगान मफम सिंग याउना मणिपुर की मफम कयादा श्रीदि फाउबा चरा हेंबे खोंजंग संगसिन लखिबनी yamna nungai ju de hojik relief camp da lai ba ichiri naw mayam na mit ki pi taraga election se tawgada bo eraga de khoi yum da han hanjan biyo ha ba tonga tonga bo kholaw mayam laura ba si phau ba state government ki side ki kari ngo ba khom ma da ba ngasi ba bi da ba ha ba ja ayam nungai ju de maram asina hojik pa li ba lenga asida ai hak theng na yaning do phongdok sa ba ga lo na ngasi BJP ki sigum ba office ma mang asida ki khongjang ki ma kha sa thaja bani loina na ai ki pandam phangdri phau ba jangchen ki थातरा हेलब इरांग असना मरम ओइदुना रेड जोन ओइना लैरिबा इम्फाल ईस्ट डिस्ट्रिक्ट की सैजांग खुलबु अवाबा कया खांगदुना खुलंगातुना लाक्लिबा इमा इवेल सिंग अवाबदा खरादा ओइरबसो मतेंग ओइनबा पांदमदा ऑल मणिपुर रिलीफ एंड विलेज वॉलंटियर ऑर्गेनाइजिंग कमिटी ना मोमपाक ब्लैंकेट टॉर्च लाइट अमसोंग सेलना चिंगबा मतेंग पांगबिरकपदा थगतपा फोंदोकपगा लोइनना लेंगाकनसु सैजांग खुलगी अवाबा असिसु खंगबिउ हाइना खुल असिगी इमा इवेल सिंगना फोंदोरकली वांगांग खिबि नुपि अमना हाइ खुन असि रेड जोन ओइबना ngaknaba hotnabada ima events sing awaba kaya mayoknari matam kuina irang asi leibana thabak suba chapa yadabadagi imung manungda sel thungni awaba kaya mayoknabana chana thaknaba laik laishu tamba amasung ana ay yarakpada khudong chadaba kaya mayoknari asiguma tanja asida all manipur relief and village volunteer organizing committee da angaba mateng pangbirakpa asi thagapa phongdokhi amaromda hojik laiba manipur gi tha tara helaba irang asi नाथैरगा नमदुना बोट तौबा हाइबसी डेमोक्रेसी की वहानथोक मपुंग फारोय बोट ममांगदा तंगदु लेताबा हाना लेहनदुना मियामना मनिंग तमना बोट थादना मथवक पाइखपियु हाइना सैजांग खुनी खुंजा अमना फोंदोरकली महाकना मखा तारदुना बोट का मरी लेनेना लाइसेंस गन सिंग पिखलकनबा खंगलकलिबा असि मतंग चादे खोंथांग असि हंदोकपियु फोंदोखी मसी मयार की तोहनबिगनु मसी गुम तौरगदी अमुक हेना खोय मसेंग मरक्ता थो निंदब थोदो मयाम थोलकदरा कीजबगी वापन जे मसी मणिपुर प्रजा पुनमक शिक्षण पुनमक सु मसी मयाम जक खनबगी तंजा लौमिनजी मदि मणिपुर सरकार सु मसी लौबियो हायदना सैजान खुनगी ओइना लैजरिबा कोइ टीम कमिटी हाने ngakseriba sina koi miyamda amdi manipur prajada masi muthang share tawjeri haydra Legal Aid Clinic Kaksing na sunduna one day legal awareness program ama ngasi Kaksing district ki manung chana leiba Grace Cotes Academy Kaksing gi hall da pangthokre Tharom aduda Khetri Mayo Maheta Devi Judicial Magistrate First Class Civil Judge Junior Division Thawwana Chief Guest Grace Cotes Academy Kaksing gi Vice Principal Khetri Mayo Daniel Singh na President amadi Program Bam Chawba Singh Retired Headmaster na honor oiki ngasi gi awareness program aduda Nongmaithem Madhu Singh Penal Lawyer and National Awardee na Potso ek amasung child marriage ki matang da resource person oina wangang ki Khetri Mayum Saran Kumari Devi Advocate Penal Lawyer Masalsana Juvenile Justice Care and Protector of Children Act 2015 ki matang da su resource person oina wangang ki Women Society for Cultural Heritage Kaksing Manipur Sinduna School Angang Singi Oina Tha Ani Chuna Satharakpa Folk Dance and Song Training Nuisinbaga Loina One Day Production 2022-23 ngasi pangthokre Representative of Lois ROL ki Kaksing Chumnangda Leiba Auditorium da pangthokhiba tharamda Hindustani Sangeet Mahavidyalaya Kaksing ki Principal Navakumar Sharma amadi Scheduled Caste Chundros Cultural Dance Academy Kaksing ki President Nauriam Sanahan Devi na Dice ki members sing Oina Saruk Yaki Thasigi kunithoida enforcement Directorate na Delhi ki Chief Minister Arvind Kejriwal phakibagi matangda Election Commission of India na mieng changbiu haina Aam Aadmi Party Manipur ki Activity Coordinator Bishwanath Thingnamna appeal tarakli ngasi Manipur Press Club ki Thangjang Hall da pangthokhiba pawi mifam amada wafam asi phongthokladuna Bishwanath na hai Narendra Modi na luchingba lengang asina opposition party gi luchingba sing mara leiba leitaba BJP gi mayokta leirabadi hekta phajin pusinba haibasi democracy chatliba leiba asi political party singbu
khongaunabani India gumba political party yamna leiba leibak sida China gumba one political party amakhak leibagi mawongda laklabadi democracy chatle haibagi wahan thok leite Chief Minister Arvind Kejriwal na Delhi gi miyam yaifanaba ana layeng gi thawak paikhalakpa quality education amadi Delhi miyam da ising free da pibana chingba thabak thawram kaya tawriba Chief Minister Kejriwal gi maral oiba tarabadi BJP na handak nauna lakhiba electoral bond gi matang da tongan ba campaign kaya ama lekhiba BJP lenga asidi maral leite haiga dawribara Kejriwal gi mayumda ret chathaba matamda supnatagi sel khara phangba natana atopa karisu phangba lekhide haina su phangdokhi Nisna athingba pirakwa adugumba athungwa pirakwa mayam aduna takpadi pangthokadoreba Lok Sabha gi election asida Aam Aadmi Party na suksoi soidana thadaliba candidate sing mai pakhragani haibagi akiba ma BJP gi lengakta leire amadi phaure haibase sima Aam Aadmi Party Manipur gi mai kaidagi thamjage District Election Office Bisnupurna Senduna ngarang dagi chatharakpa presiding amasung polling officers ki ahan baram gi training ngasi loisinkhre ayuk amasung nunthagi session 9 na chathakiba training adugi ngasi aroiba numita CI College Bisnupur gi hall number 1 2 amasung 3 amadi Panchayat Resource Center PRC hall mini secretariat campus ta training pangthoki ngasi chathakiba training aduda punna presiding amasung polling officers lising ama changa hena training tawki ngarang ahan ba numita na punna officials Chani kuntrama pana saru yaki ngasigi training aduda Risikanta Loitongbam MCS ARO Bisnupur SC S Indrajit Singh MCS ARO Nambol FC amadi Oinam SC M Suranjoy Singh MCS ARO Moirang amadi Kumbi SC amasung M Ricky Singh Junior BDO ARO Thanga SC na overall in charge oiki Iram da miyam gi apunba khorjai loop ima kholi kunithorak suba mapaman thawam pangthokibaga loinena tongan ba ayiba mioi ahumda award sing khusin nakre award phangkhraba sing adudi Rajkumar Maharbi Sananing Singh Khorirol Mana award phangkhiba Mai Bagat Moirangthem Chandra Mohol amadi Thiam Ningol Moirangthem Ongbi Modumoti award phangkhiba Kaithelakpam London amadi ahanba Khuraijam Nimai Charan Ibem Pisak Ningsing Khorirol award phangkhraba Khetri Brine ngasi JN Dance Academy da pangthokiba thawram aduda Manipur Language Advisory Board ki convener Professor Rajen Toizamba Ima Khwagi President Dr. Chingabam Chandrakala amadi Naharo Saitya Premi Committee gi President Naroizam Indramani su saru yaki thawram adugi manung channa Irau khogi tara manga suba chefong amasu fongki loyana award sing adubu khudol tambiram ba lekhidraba singi photo da leisu katuna ikai khomnaba utki thawram aduga mari lenana ima khogi president Dr. Chingambam Chandrakala na phongdorakpada ing so lising aniga supna ahumda ima khol safong laktuna lamdamastigi aiba aibi singbu yokhaipa haibasida maru oiba pandam oiduna changsinduna lakhi lol amasung saitya punna chakhwat minaba haibasi maru oi masimakna saitya thawai yaujaba khara khangatuna ngasigi award asi khusinnabani haiba wafam su phongdokhi sadana laksabani adu ngasidi aikogi group asida member chamagi mathata laire aduga loina na aikoi kainona thajabiba group asibu thajabiba oina mana kaya masu katpire aikoi legidraba Zoda Sanda Sana Sam Amasong Magi Mana Lagaba Matungda Magi Mung Manungna Magi Kanukida Sana Sam Saraki Manipurda BED MED tamdriba singna BED MED gi oza ohangadawre haina maral sikhibaga loinana aranba mawongda nangna khallaba college gi contract assistant professor gi posting pibada DMCTE gi oza mari tharak libasi DMCTE gi principal na oza sing adu join tahondana ba Democratic Students Alliance of Manipur desam gi makaidagi akan ba wapam thamlakli wapam asing ase kwa kaithal da leiba lub asigi mayai loisangda pangthokhiba pawgi mifam amada wafam asi desami president Mayengbam Somorjet Maitaina phongdokhibani Somorjet na hai NCTE gi professional institution da contract part time chingna oza oiba yade oza khudima full time ogadabani haiduna NCTE 2014 regulation gi appendix 4 gi section 5.1 da mayek singna yauduna leidi masimakna DMCTE amadi HTTC da contract oza kaya hapsilamba adu kathal
खीब लेरी लेंगाकनासु पार्ट टाइम सिंग अदु मखा ताना थबक तहनखिदे मसिगे ओन्ना तैनाबदा प्रोफेशनल इंस्टीट्यूशन अमा ओरिबा डीएम कॉलेज ऑफ टीचर एजुकेशन दा था असिगे 15 दा नौना खल्लबा कॉलेज कॉन्ट्रैक्ट असिस्टेंट प्रोफेसर सिंगी पोस्टिंग पीबदा ओजा मरी थारकली एनसीटीई गी प्रोफेशनल इंस्टीट्यूशन अमदा बीईडी अमदी एमईडी फाउबा लोइद्रिबा मियोय अमबु ओजा ओहेनबा पोस्टिंग पिसलकपा हाइबसिमक लमदम असिगे ओइना ख्वाइदगी लाइबक थीबनी असिगुम्बा थवोंग असि एजुकेशन मिनिस्टर कमिश्नर अमदी डायरेक्टर न चुम्मी हाइना खनब्रा लमदम अमा फुरुप अमा चखतपा हाइबसि एजुकेशन गी अचौबा थौदांग लै मणिपुर दि एजुकेशन गी ओइबा हिरम सिंगदा अरानबा कया अमा लेप्तना चथरकली असिगुम्बा मथोंग हुक्तबा थवोंग असि लेंगा असिगी मपी मपा ओइरिबा चीफ मिनिस्टर न कयाम कुइना यंखिगदौरी अरानबा थवोंग तौरिबा एजुकेशन डायरेक्टर अमदी कमिश्नर मसागी फमदगी लौथोओ हाइबा डिमांड तौरकली दुसु अखोई लौथोक्तना मदुगुम्बा ऑर्डर अमा थबक लौनाय ऑर्डर दु चनहनखिदे फिल्म असी यौर फावबदा अखोई याम खंग हाइदे हाइदना लैरिबा अखोई डायरेक्टर अमदी कमिश्नर से मसी सैराक पीबगी महुत्ता मसी के लैंगा मरोइना ऑनरेबल एजुकेशन मिनिस्टर ना कोई मना ओइना पीगदोरिब्रा हाबसे गेसांगी माइकैदगी अखोई हंजरी नंबोल चिंगमांगी अपुनबा मैरा पाइबी इमासिंग अमदी यूपीसी नंबोलना अंगम बसल खाइनादुना ट्रायल मांजिंगदा खुलंगाकनबा वॉलंटियर्सिंगदा चाना थकनबा पोटलमसिंग अमदी खोंगोप बूट रेनकोटना चिंगबा पोटलमसिंग असि तेंगबांख्रे प्रोजेक्ट जी चथरप अवेयरनेस कम वॉलंटरी ब्लड डोनेशन कैंपेन की अनिसुब डिपार्टमेंट ऑफ ट्रांसफ्यूजन मेडिसिन रिम्स वॉलंटरी ब्लड डोनेशन कैंपेन पांथोखरे प्रोजेक्ट जी की मखादा लेबा वर्क फॉर ह्यूमैनिटी ग्रुप का NHM मणिपुर का खुसमनदुना पांथोप ब्लड डोनेशन कैंपेन अदुदा वॉलंटियर यांखै हेंबना ई डोनेट तौखी पांथोकलिबा कैंपेन असिगे मातांगदा प्रोजेक्ट जी की एजुकेटिव कमिटी की मेंबर खेत्रिमयुम जिजेन सिंह हाई मियोबगी पुंसी कनबा हाइबसदगी अहेंबा मतेंग लेते अमदि ngasi मालेमगी मफम खुदिंगदा ई ब्लड की अवाटपा लेबना मरम ओइरगा अवाबा खुदोंग थीबा कया अमा मायोकनरिबा असदगी खरद ओइरबसु कनबा ngamnabagi pandamda makha tana project z gi saru ama oiriba work for humanity group WHG na sem saduna leire loina ngasi gi thoram asida thawai haksang yauna saru yakhiba volunteers sing bu haninga leitena thagatli makha tana su punna donor oiminaduna miyoibagi punsi kanbada saru yamina si phongdokhi blood donor oibi अखोई तसेना प्रोजेक्ट की माइकैनसु लापिरिबा वॉलंटरी डोनर खुदिमा अखोई गप्पा फोंदोक्चरी अमदि मखातानसु लेबाक मियाम उम्बना अखोई डोनर ओइमिनादुना हाइदि अखोई पुन्ना ओइमिनासि अमदि मियोबगी पुसि कनबदा अखोई पुन्ना सरुक यामिनासि हाइबा वाफमसि थमजरगा ट्रांसलेट तेसिजगे अमरोमदा इंडिया रेड क्रॉस सोसाइटी इम्फाल वेस्ट डिस्ट्रिक्ट के कुमार थोरक सुबा फाउंडेशन डेगा मरी लेना IRCS इम्फाल वेस्ट डिस्ट्रिक्ट ब्रांच अमदी जेनस ब्लड सेंटर पोरोंपाट का खुसमनना नोमगी ओइबा वॉलंटरी ब्लड डोनेशन कैंप अमा जेनस ब्लड सेंटर दा पांथोखरे ब्लड डोनेशन कैंप अदुदा पुन्ना मियोय 13 ना ईपीखी बसिंगी मनुंगदा IRCS बिष्णुपुर डिस्ट्रिक्ट ब्रांच के जॉइंट सेक्रेटरी की थौपुरीबा हुइड्रोम सैमसाना महाकी यांखैमा थोरक सुबा ओइना ई डोनेट तौखिबगा लोइना IRCS इम्फाल वेस्ट डिस्ट्रिक्ट ब्रांच के सेक्रेटरी ओरिबा डॉक्टर बंकिम चंद्र थोक्सोमसु 94 सुबा ओइना ईपीखी अमदी IRCS मणिपुर स्टेट ब्रांच के ब्लड प्रोग्राम कोऑर्डिनेटर थोक्सोम गौतमसु महाके 19 सुबा ओइना ई दान तौखी All Manipur United Clubs Organization Amukogi Meeng Makhada Imphal East District United Clubs Organization Idukona Sinduna ngasi Ayuki pung taruk taba matamdagi hauduna Imphal East District ki mafam khundrakpam maya lekaida Northern Student Club NSC na United Northern Chingtam Association Ukanga loina na amadi Kewa Company Committee Holder amasung Kewa Furju LP School da Kewa Furju Nahar Walamjing Furupna Choba Thaudang Lauduna Mass Anti-Rabies Vaccination Program ama pangthokre ngasigi Anti-Rabies Vaccination Program asida contract pamayai lekai da hui haudong punna chani aduga Kewa Furju da punna hui haudong chama marifu manga kapthokre thajaba sangdagi hui haudong masing yamna hidak kapnaba puthok narakpana thaurang tawba hidak ki changdagi henbana hidak kunadabagi awaba mayok nakhi Makatana Kundrakpam that Nutel Hui Hidaka Pagit
thawrang lokhatle ngasige program asida district veterinary Imphal East Porompat ki Dr. Amadi staff sing mathang shipna Dr. L Bimol L Basanta AEO KSS Indira FA L Navachandra FA A Brajananda attendance A Asupa attendance A M Khamba attendance amadi K Nindamani yauna All Manipur Nature Clubs Organization Amukogi Mihu Singh Maru Oina K Santos Secretary Organization L Krishna Chandra Secretary Publicity Y Inausa Assistant Secretary Organization Joseph Purum Executive Member Imphal East District United Clubs Organization Idukogi Vice President Orendro Hais Khokoi Finance Secretary Iduko President Ukan Khudavanta Vice President Ukan K Paka Finance Secretary Newco Nava Vice President Nigroso Saru Yaki Assam Thangta Association na sinlangduna lakliba me kulumdoi amasung kunmari numit ini chutna kasargi binakandi South Barak Hall da RK Modujit Sana Thangta Trophy Championship pangthoklagani haina ngasi ibudau thongnang lampakta pangthokhiba mifam amada Pangthokadawriba trophy asigi matangda Huidrom Prem Kumar President Wal Thangta Federation Waikom Amuchau Maitai President Khorirol Apunba Malemgi Loop Waheng Bambinoy Kumar President Assam Thangta Association na phongdorakli trophy asi Apunba Khorirol Malemgi Loop na sponsor tawbani masi cash prize oigani loinana running trophy oigani hairi Moscow Concert Hall amada nongmai private sing na nongmai pangkap takap pagi thodokda yamdrabada miyoi chama 15 sikre chama 95 romna asok apan nangkre haina Russian authorities na phongdokre police na chingnaba miyoi 13 fari madugi manungda chainabani haiba miyoi mari yauri Russia gi Brian's reason da makoina tongba car adu koitan tanaraba matungda Russian Security Agency na phakibani haidi attackers sing aduna car adu Russian Ukrainian border da thawraga Ukraine da Jensen kinaba hotna ki hari Ukraine na de concert hall gi thawdo adu makoi khangde haki Russia na lana sandokpani haina so phongdoki thawdo adu the Islamic State group na chathaki bani haina claim tawrakre attackers sing adu camouflage uniform selaga building adu da changlaki makoina nongmoi miyam da kapki amadi bomb langsingki video na utpada hall adu dagi mairi amasong maikhu karakpa uki mai adu munthatnaba helicopter ahum na thabok lakhatki chawraba concert hall adugi mathakta ising kaptharaki hall manungda miyam nising kaya laiki international artist kaya yawba concert ni hari sit makhada miyoi kaya lotuna laiki thodok adubu France Spain amadi Italy yawna European Union na kanna yaningdaba phongdoki US na so thodok adubu matiba attack ni haiki chayol anigi mamangda extremist sing na Moscow miyam punma mafamda attack sothanaba hotnari haibagi wafam ama US embassy na phongdoki Russian President Vladimir Putin na soklava sing adu yamna thuna phaba oirasano hairi makoibu treatment piriba Dr. Singh da so tawima khangba utki hairi sanabagi pau Manipur Arm Wrestling Association MAN na sinduna Singjamai Committee Hall da Kunthra Nipan Suba State Level Arm Wrestling amasung Para Arm Wrestling Championship 2024 ngasidagi satnaba hokre Championship hawdokpagi thawram aduda Imphal Municipal Corporation gi Mayor in Charge L. Lokesor na athaiba mithunglen amadi Manipur Arm Wrestling Association gi President L. Sarat na thawram mapu oina saru yaki ngasidagi hawkiba championship asida tongan tongaba district 5 dagi lakpa nupa amadi nupi arm wrestler chahum rom na saru yaduna sub junior youth senior master 40 plus grandmaster 50 plus senior grandmaster 60 plus amadi super senior grandmaster 70 plus ki kangrupta athoi ahian changnamnaga dauri chathari ba state championship asidagi winner amadi runners up taraklaba arm wrestler singna Manipur state team gi mahu sinduna chahi asigi June thagi taruk tagi tara fawba People's Arm Wrestling Federation India gi mieng makhada Samta Sporting Club Nagpur amasung Maharashtra Arm Wrestling Association anina sinduna Nagpurda leiba Dr. Basanta Rao Despande Hall Civil Line da pangthokadawriba Sub Junior Youth Senior Master Para National Arm Wrestling amasung Para Arm Wrestling Championship 2024 da saru yarugani hari NHPC Limited Loktak Power Station gi sponsorship makhada All Moirang Football Association Amofa Moirang na sinduna chathariba First Minister 14 Loktak Trophy 2023-24 gi Moirang Multipurpose Higher Secondary Ground da sanakiba match da Wauna AKSA
ꯀ꯭ꯋꯥꯛꯇꯥꯕꯨ ꯄꯥꯟꯖꯜ 3-1ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯄꯥꯛ YSWA ꯎꯠꯂꯧꯒꯤ ꯄꯥꯟꯖꯜꯁꯤꯡꯗꯨ ꯖꯔꯁꯤ ꯅꯝꯕꯔ 7 RK ꯂꯟꯆꯦꯟꯕꯅ ꯃꯦꯆꯀꯤ ꯃꯤꯅꯤꯠ 98, ꯖꯔꯁꯤ ꯅꯝꯕꯔ 11 ꯁꯦꯈꯣꯅ ꯃꯤꯅꯤꯠ 90 ꯑꯃꯗꯤ ꯖꯔꯁꯤ ꯅꯝꯕꯔ 21 ꯍꯦꯟꯕꯅ ꯃꯤꯅꯤꯠ 38ꯇ ꯆꯟꯈꯤ꯫ AKSA ꯀ꯭ꯋꯥꯛꯇꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯖꯜꯗꯨꯅ ꯖꯔꯁꯤ ꯅꯝꯕꯔ 23 ꯑꯐ꯭ꯔꯤꯗꯤꯅ ꯃꯤꯅꯤꯠ 34 ꯆꯠꯄꯗ ꯆꯟꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁꯨꯒꯨꯅꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫